Congress President Malik Arjun Kharge ngasi government asina Digital India gi matangda claim Touribasing asi Haidokhiba wafam adu thabakta onthokpa ngamdri amasung makhoida oidaba kaya claim tauri amadi Prime Minister na mahaki government na maikei kaya da fail oiriba si Maramda miyamda khanghangadabani haina phongdokre wafam asi Prime Minister na Digital India initiatives na lairaba amasung inakunba ani gi marakta lairiba arauba adu khuzilei masina kanglup ani gi marakta thong oire amasung chang manare haikiba adugi paukhum oina mahakna thamlakhibani Social media X ta thadorakpa cherol amada Kharge na hai June 13 fawada government project ki makhada apunba khungang lakh 3,50,000 broadband connectivity ki damak target tawkhibada khungang lakh 3,50,000 chada 64 ki changda konsingadaba watli amadi project asigi deadline asi yamdrabada haukiba chahi 18 asida 9 lakh revise tawkhre amasung hojik gram panchayat chada 63 Wi-Fi connectivity active oiri haina mahakna phongdokhi